Asagi Tara Nipanda Bisnupur District in Ningthokong 𝐶 𝐂𝐀𝐓 militantsing na mihathi na tokpikraba oinam Bamonchau Maitei, Jehungfu Taret apokpa 𝐊𝐾𝐍𝐵 oinam Nokul Maitei, oinam Manitomba Maitei Kuntrani apokpa oinam Bamonchau Maitei, Thiam Somendro Singh Yankei Taret apokpa 𝐊𝐾𝐍𝐵 Thiam Manibabu Singh amadi, Ningthozam Nabadi Maitei Nimfu apokpa 𝐊𝐾𝐍𝐵 Ningthozam Sam Maitei ki semkiba Joint Action Committee Against the Brutal Killing of 4 Innocent Farmers by Kuki Narco-Terrorist Cup, Manipur Lengaka Yanaba Purakpadagi Thawai Yaudraba Hakchang Maringasi, Rims Hospital ki Moktagi Aroiba Mathong Mangampang Toknaba Ningthokong 𝐶 Tamna Puthakre. 𝐊𝐾𝐍𝐵 Athauba Marina Mayumakai Tamna Puthaba Aduda Lambigi Nagyeta Miyamna Leishu Katunekai Kumnaba Utki. Misi Aduga Mari Lenana Semkiba 𝐠𝐶𝐃 Advisor Irengbam Devdas na hai, Haukiba January Tara Nipanda Kuki militants na tamtina hatokpikraba Ningthokong 𝐶 Micham Mari ki 𝐠𝐶 ka Manipur ki Chief Minister ga unaduna Wari sanaraba matungda point khara thamkiba adu yanaba purakpadagi 𝐊𝐾𝐍𝐵 Micham Mari ki hakchang sing ngasi Rims ki moktagi loduna makhoi gi aroiba mathong mangam pangthoknaba sem sabani 𝐊𝐾𝐍𝐵 athauba Mari ki hakchang sing Ningthokong 𝐶 da leba public ground ga thangnaba mafam amada lairol chalagani loinana lengaka yanakhiba wafam sing athuba matamda lengaki maikaidigi thabak to onthokpibaga loinana 𝐊𝐾𝐍𝐵 athauba Mari ki mafamda 𝐠𝐶 na su awaba phongdoki Haukiba tang tarag nipan thabul ke limit harnum lista yang atam thiraba kuki narco terrorist na makuta sulai matik sana para matungda am thiraba mawungda injam parda maribu bakun makut challe habig matagumna thina hatok buse hoi 𝐶 ama semjara matungda haiba mihat besinje dandi piu amadi bakal makha kya koi education na chuma sanjil laga koi tatharakpani adubu sarkar da kona demand kya am ko thamjaru matungda haiba thamjaraga laksabani adubu ngasi se mamang da kona thamjagriba demand sing adubu maraktagi demand khradi akoda pibi rani haibagi thajaba kya amuruma sarkar ge side di thamokona maram orakanda akoi ngasi se asiba hakchang sing se koi state ki level da athobu ama oina kona sakhanga matungda ngasi se leron chandu program ama agar pangthok sagani January ki tang taraga nipan waksingi nipan ba shahol sen numita laiba thiraba thulo dama pama chayaw na makoy mali sama kuki milityan sina niwat sina at tinana niwat sina